असुमना अखोई वखल मानव मरुपसिंग मणिपुर इमागी मसाई कोंदा महौसा लाइरेंबिगी फजबबु कोइन सच्चदुना हेक हेक येंगबा चच्चबगी ममी अमतंग ngasisu miyamda khudol tamjari manaba wakhalol amada mamangaigina rang thabal hojikina kanchipur hariba mafam masida leiba ningthau gambir singhage mangpham masida laingakna ningthina samgat sagat pirakliba wak asigi hojangda aikoi punsina duna imphal dagi saurakna kilometer humpu tara muktang satlaga leiriba Pumlen Pat kidamakta thawbal maikai pangna laingakna thambiba lambida chatpagi chana pathap sing kai handana amadi amaga thawgolol khangna khongsan ba haurakle I'm Vikas Robinson now B Roshan Nambam brother Vikas Vinas Ethan Roshan Nelson Albert Wang Darren sister Asa Vijana Suresh Tarik Vijay Sagarode I am Borot Akosim Themas Gadendra Swami Ranbra Delson Roshan Toiba Jackson Yamchandra Ajoy Mai Roshan RK Roshan James Sunjit Robinson Tenthabagi Hong Jong Nungli Planet Tenthabagi Sarathoy Surjit ai lại sắp tới ba kết quả rồi là sẵn ra cái xin ham mình cái gì em bagi best bagi em đúng gì ngay tại này thank you em mua ngay máy dầu không có thế mà em không dầu cái nào cũng cái nào ngoài đâu mà ai dễ tao khuyên mua để lấy về Facebook ta project ai à boy ai là lênซึ่งเราแบบยังที่เราแบบมันมีของดีเลยถ้ามันต้นเราคงชันมาหัวเรากันนี่เส้นสายจะพอจะเส้นที่เลยอาจารย์นะ Exploring Manipur कीงานकी trip 2025 की मे कीอาหารบัดสันเดย์จะจัดบัด trip กับสิ่งคุณเอาลงค่ายอุจจาระปารีงในสิ่งน้องมาปุ่นมาเขาเราก็ไล่งานकी journey มาพุ่งพาบัด journey มาตั้งค่ายจันบัด journey มาอะไรลำบีไปดูนะกาเห็นปัตตะปัตเถียงนจรักเรียอย่างไรช่วยถึงงามแต่นะแบบพัฒนาแบบคนนั้นจะแก่อันนั้นว่ามาฟังมาครั้งหนึ่งนะนัดระกะฮานะพัฒนาเลยครับว่ามาฟังมาบุอามุกกสุยังหนึ่งนะจัดมินนาริบะมารุปสิ่งที่ไม่ทองดาโมมอนนกมีตรงนั้นดูนะกันอากุมบะอามัตตะอาสาวบะหายบุตุไลนะดนะปุ่มเลนปัดกิดมักตะตกปัสิงตานะบกิดมักตะกักจิงคุนเอากิลัมบีอสิพาวบดียาวสินเมนารักลีปุ่มเลนปัดจังนะบะตงอาลมาพัมเลยระบสูกักจิงดิสตริกที่มนุษย์จันนะเลยบะตกปัสิงคุลดกิปุ่มเลนปัดจังบะนะควายดกินุ่งไงบ่โอยโลกตักปัดกิเฮกมาทั้งดะปุ่มเลนปัดนะมณิปุรกิควายดกิเจ้าบะอันนี้สัวปัดนี่ให้นะสูมียามนะถอยดอกนะขังนะวีรีมณิปุรกิปัดกายาพุนเครง่ายกฟาร์มออนเครนาวงนั้นนิ่งสิงลูดระบสุยาร์ให้ดอกนะตะบีมากิหิงนะบะฮอตนะบะดาโลดนะปัดกิลำดาลานายปัตตาปันสินบดีมียามนะเห็นนะขังนะระบดุปัดมายาดเลยวีรีวิสินนาวสิงนะบุเห็นนะอุบิรำละกันขังบิรำละกันสมนังสิ่งที่ผมเล่นปัดกี่คอนเซ็ปต์ตกไปสิ่งที่ออโต้พาร์กิ้งนี่เลยใช่ยามนุ่งไงในสิ่งน้องมาอามันสิ่งที่ฮัลมารุมฟังสิ่งนั้นยามอาจจะนำมาเต็งฟังทีละก็มารุมสิ่งนั้นยามนะเจ้าก็ถูกต้องเอาไปนะมียามสิ่งบีดนะนั่นสิ่งที่คอนเซ็ปต์สิ่งไม่พาเลยโอเคผมเล่นปัดยาวเลยฮีทีดีสิ่งที่คอมเมอร์เชียลวันนั้นเลยตรีมีนะฮีทีวิดาว่าบ้ามันนี่ค่อยปาร์ตี้ฮารุปาร์ตี้ไอ้สักครั้งมาตรงตัวดิครั้งมันจะเลยหัวเรามาเลยAna upul horom me have wari leiba kai bire sating me tam jadi amuk kang thaba aduga nong decision sidana amuk mani singjam chau ba adugi wan nongai kong di phaina turen ifal turen men ga pauna na budi phaina thali bi sigi sida achaw ba kalphat hai tare ne mayam leiba mathang sida leiba kalphat sing du gi changsilaga ising se amuk sida sammaga somda su chen thabi ne torami adu singdo loina hojikna thingjila thamuraga ithai bires tagi oina kana tawraga singdo de stock to khutine ithai na sohal je loktak pa tang na tana Pumlen Pat khachna te Pumlen ji chu am achu ba keno ni loktak affected area na tawbagi adugi keno du da dum Pumlen gi akoi be sida leiba khunjingi mi jingi loi participate adum tawon lang la kenom tawri asidi hi chaw male Aku tar baik ini cah hapse sih di nawai ini kau kemudian sandra deh sudah aku je mahati bagi jadi panari balai buse positif lagi dreva kau mapa ahan dulu macam itu kemudian sandra poraga mana thang sudah jadi si aku sudah je kena kerja aku ni sih sudah maram hai cari ni sing harga set lagi set jatuh tu
ꯅꯤꯡꯊꯧ ꯁꯤꯃꯥꯅ ꯄꯣꯔꯒ ꯂꯥꯟ ꯊꯣꯛꯑꯦꯅ ꯍꯥꯏ ꯄꯣꯔ ꯂꯥꯟ ꯊꯣꯛꯄꯒ ꯁꯤꯒꯤ ꯆꯤꯡ ꯃꯆꯥꯁꯤ ꯀꯔꯤ ꯀꯔꯥꯁꯤꯗ ꯀꯣꯏꯍꯟꯗꯅ ꯇꯧꯕꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯦꯟꯗꯅ ꯑꯦꯁꯦ ꯁꯤꯒꯤ ꯂꯥꯏ ꯄꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯦ ꯅꯪꯅ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕꯅꯤ ꯀꯥꯏ ꯋꯥꯔꯤꯗ ꯂꯩ ꯋꯥꯔꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯄꯥꯛꯁꯦ 2016 da UNESCO da lankhatkiba report amagi matung inna Pumlen Pat ki pak chawba si square kilometer 58.06 ni haiki adubu ngasidi pat asigi saktam amade pak chawba si hainingai leitana asuki matik piksanle 2023 da laingakna Pumlen Pat samkhatnaba wafam thamki adubu ngasidi phumna thanjinlaba sangdok pidraba pat oirakle lanai mioi kaya amage ngayok phamsu oirakle adubu thanjinlaba phumsing laingakna mityeng khajiktang changbiraga machine sijanaduna luna nana sengtok piraga thamlabade pat asida leiriba ithat singjau singmai singkok amade hapsa kaya gi matik phajagan sing masagi mi aya mami lo chele e Loslena khoyo amina loireba ai mami la amina sing kaya pat kaya turel kaya amana enak khulna leiba lamdamne Himalaya Manipur adubu matamgi matung inna ahongba onba hainingai leitna onkre chahi tara muki mamangda leiramba pat kaya gi shaktam aduki matik ongkre iko patti isingbu leihodre nga yokpagi mafamna yamba oikre aruba mana salai taret ki apokpa khurumbada soidana Manipur da leiriba tongal tongal ba patagi ising launai samna mangang yekina nungeng luang yekina lamphel patagi khuman yekina hujik aikhoina chachariba Pumlen Pat asini angom yekina kongba mairombini moirang yekina loktak ni khabangan ba yekina laitang pat salang laisang them yekina takyel pat asumna akhang ahai singa thambirami ibirami khabangan bagi laitang pat thijarui nga yokpham singda tarang tarang ba ising leirabasu ayamba sarukti ising leiramdre adubu Pumlen Pat ti ising leiri phumna phunjin bagi wan asida natana Pumlen Pat ki iyai da leiriba ithat sing yengbada pukning hoi khuman yekki apokpa khurumbada soiphadana Pumlen Pat gi ising launai Pumlen Pat na kanasu yengsin bidana phumdina pik thanjinduna mutkhrabasu hujik uchariba mami asidi mutnaidana lehorasuna Pumlen Pat ta hujik makki commercial oina hi tongpham leitri adubu tokpasing khulgi miyok michan atuki matik sam Manipur gi konung Imphal dagi tokpasing amadi Pumlen Pat yauna bagi damakta samlap lambi ahum thokna haijarabada Imphal Thobal Kakching Wabagai Lamkhai Waikong amadi Kakching Khunau Lamkhai amadi Kakching Khunau lambi da changlaga Mondum Mahadev changliba lambi da changlaga tokpasing amadi Pumlen Pat thengna biran atoppa lambi amana Manipur gi konung Imphal dagi hiang thang samuro mayang Imphal sekmaijin hiang lamna chingba phawduna laklaga sugnu tamna chaliba lambi da chatpiraga Kakching Khunau Lamkhai thengna bigani atoppa amana Imphal Nambol Bisnupur Moirang amadi kumbi phawduna laklaga Imphal turel gi ichel bu thingliba ithai dam lanthok lairok sarik konjilna chingba chingya gi lam phawduna laklaga tokpaching amadi Pumlen Pat thengna bigani adubu sarik konjil dagisu asumak Pumlen Pat changba yai adubu hujik Pumlen Pat ta chachariba sidi tokpaching khuldagi changmana maram oiraga tokpaching phawbagi lambini takjariba punamak nungairibadi Pumlen Pat ki patyai gi hiram ama lan gi haijarubada hiram adu lanai semjabani lanba yade hairakpadagi hiram adu lanba phangdana makha tana chatpa ngamdana hiram adu lanlaga leiriba mafam sing yengba phangdana thora mina thingpa Pat private part lo hai jai moina mathek ama question ba hai tare ni kai question laga de hiram ya da bairo natraga Kaya magano laksan na din daw bila di ama alkhafida laksan tatoi nang namai to pati sile yung hi hiruji ai chom duga laksina jabra kanam hai aduga
손다 통질래. 아두디 상기 그럼다 상비바. Hujik hi 34 pulap la abasida. Hi tongma kwaida heiba. Nga si pulau bi oidoro. Pulau macha ni. Yok kada bi. Pami. 누구니? Hoi, luda. Asa. Pumlen Pat Hainingai yang sudi yang. Wa si chingjek yade ba. Hapsogum badi yaba. 저기 계속 가야 돼. 자 기당 수원부 여러모디 바락다로드로. 알라만이 빠빠트라 롱게 되는 말해. 어디 버티 하고 있잖아. 그래 먹고도 롱빠. Hapsada kapsan kare kangku. Hapsadum kapsan tari. 덕분에 합석이 히람도 올라오더니 Mamangi Sunday, mamang da lakpa Sunday tari. Aduna hi maram lagi daba. Aduna change da uda. Hi maram lagi daba. Adum hontoro ki uda. Ade mathang Sunday na tabamda amuk laga. Koi hojik chingmai chingko kempham do mo yoksan tare ngasi gi wena demu hapsada mo. Tokpasing Pumlen Pat gi. Habiyo. Asumna Pumlen Pat ta hi ngakang thokjerame. Mayam unajarame adu matungda lakminari.